Sakhangdaba Kulai Paibasing Ambusta, Nimfusuba, Assam Rifles ki personnel ani sire. Presna Fangba Pau Amagi Matung ina Todok Asing Hasinumit yung Matung. Pung Amaga Minute Yang Kairom Taba Adwaija, Urkul District Headquarters Tage, Kilometer Taragate Lom Chatlaga Bata Satke, Nungsang Kong the Tokibane. Sakhangdaba Sing Ambus Aduda Laikidaba, Assam Rifles ki personnel ani Adugi Mamigna. Warrant Officer Balwan Singh Amade, Driver Oina Laiba Rifleman Ser Singh Kawi Haide. Ngasi numit yung ba matungda resan gi item sing laurunaba nifusuba Assam Rifles ki gari ahum lambi da lakpada nungsang kong mapada khanghaudana ambush tarokpada makhoi ani lekhidabani haide manak nakpa khunja sing nasu mafam aduda nongwai amade bom pokhaibagi makhol kaya takhi haide ambush aduda lekhidaba personal ani gi thawai yaudra hakchang hauzik sangsak police station na thamle ngasi ahing porompat leiba janims ki miral sangda purakpa yai haide Thaudok adugi matung tarakpada ahenba force mafam aduda sangsinduna operation tathakre adum oinamak mi fa mi pungi paudi leitre